Ngasi numidang wairam phongkhiba kangla paudagi maru oiba pau khara khangasaraga miyamda khudo tamjage handak khulai paiba masal khut thoknakiba amade nan local ani hatkibagi thaudo adu achoba khut kharana insilaga tawhanbani CM Se Minister Nongthama Beren Haikre political gi thawinsin manba maungda tongan ba violence ki thaudo kaya state asida chatharaktuda lenga asi inthunaba agency kharana akama maungda honare wafam asi Manipur lengang nasilaga ahanba Manipur Rifles ke banquet hall da pangthokpa Vijay Divas ki tharamda mahangna phongdokhibane lenga asi ki minister amasung MLA khara yaungna civil amasu police ki makok thongba kaya na saruk yaduna pangthokhiba tharam aduda Chief Minister Nongthama Beren hai state asida handak khulai paiba masal khut thoknakhiba amade nal local ani hatkibagi thaudo adu achoba khut kharan insilaga tawhanba thawongni hauji agency kharana tongan ba khulai paiba lup khara semgatuna aikhol masal gi marakta khananaba sinbagi mami tare state asida tangdu laita daba phibam ama lairingai matam asida nal local hafagi maram karigino Manipur asina local fawba safadare habado utnaba chatharakpa male tongan ba agency sing samnaraga lenga asi inthunaba amari Manipur gi phibam ase tangdu laita dana thamnaba hotnarakle habada lalaroi central amasing state force amade politician amasing security force ki marakta ahoba lerakpagi mamita dabasunate oirakleba phibam asi yana basatlaga lakpagi mahaine Matam gi matung ina aikhoige wakharol su hongba mathau tai politician singna aramba tawrabade tungkoin awafamda tanabagi asoba maram ama oigane lenga ama leirabade asamba meyeng amagi makhada masak thokpa policy da yumpham oiraga lenga lolge thabak tawgadabane kanaguma kharagi michangda thabak tawrabade khunai asimut kibanatana atai lambi leiroi haina mahakna makhata ke mahakna makhata na hai kumja lising aniga subna mangada lona yadaba kanglup ni haina lauthokiba sulaitaba member taraga marirom khak leiba khupu amaga su tongnakhibadege ngasidi phibam asi yorakpane masina para ama oiraga visual leitaba amasung aramba lambida chatanaba elected member singna hotnaminase aikoina aramba lambide hek khong thangjingkhiba matamda haurakliba mirol awafamda sojina tagane Haujuk Manipur da tholibi irang asiga mari lenyana nakal namadagi miyengda aramba information kaya pisinba sina center su kari tawgadagi haiba khangdre ground dagi marik chumba information piraga center na thabok lakholakadabani asigumba mayor asida Manipur miyam gi afanaba center na thabok tawbosu horakle center da yaukiba aramba information sing laksinbada matam kharadi changani phibam asi aikhoi yamna chekchinba mathau tai Aikoi punsi mangamdrabadi tunga ba maikaidigi pirakpa sapu mayokna bada wagani state asigi cyber crime unit mathau tawdabagum amadi intelligence fel oibagi phibam amanda lairibasi ningthina mathau tawhanse haukiba tha taraga mangarom ase intelligence tagi pau amata pirakpa leite ipa ipu singe thang amasung tana nganglakkiba Manipur irai laina mache taba yaroi hainasu Se Minister Nongthama Beren makhata na phongdokhi makhata rakpa pauda khulnga pa ama Leikhidaba taruk na phajingkhibagi matangda social media da lana sandorakpa laibak thibani JAC tha asigi taraga marida sarungfamda thokhiba laibak thiba thaudo amada khulnga pa ama Leikhidaba aduga tarukna phajingkhibagi mayokta semkhiba JAC ga Thawal SP ga yana khare hana social media da Lana Sandorak Livasi, Laibak Tivani Hana JAC Sigi Vice President, Charang Tem Atombana Fongdorakli, Ngasi Ayuk Tawal Kuno the Pangtopa Paugi Mipam Amada, JAC Vice President Charang Tem Atombana, Wafamasi Pongdol Adunahai, Ngarang Numidang Pumupalam Tavada, JAC Mihusinga, Tawa District SP Rakes 11 ga, Mahaki Office Chamber the Unaki, Unava Adu the JAC Makedigi, Sarung from the Tokiba, Thaudo adu department inquiry tawduna maduda chenaba police personnel sing chairakpiu amade phajingkhiba khulngapa sing condition amata yauduna thadorau haina taksingki SP ga wari sanaruraga tholakpa matung social media da SP ga office chamber manungda una khibagi photo ga konana thaba SP ga
JACꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯈꯤ꯫ SPꯒ ꯎꯅꯈꯤꯕ ꯑꯗꯨꯗ JACꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ SP ꯃꯁꯥꯗ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯊꯧꯕꯥꯜ SPꯒ JACꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ JACꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ JACꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯨꯜ ꯉꯥꯛꯄ ꯄ꯭ꯔꯦꯝ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯔꯁꯣꯅꯦꯜꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯗꯤꯁꯃꯤꯁ ꯇꯧꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯁ ꯈꯨꯜ ꯉꯥꯛꯄ ꯐꯥꯔꯒ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯀꯃꯥꯟꯗꯔ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄ 3 ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟ ꯋꯤꯡꯁꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯈꯨꯜ ꯉꯥꯛꯄ ꯑꯉꯥꯡ ꯒꯥꯔꯤ ꯀꯟꯅ ꯊꯧꯏ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯈꯨꯗꯛꯇ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯦꯛꯅꯕ ꯀꯨꯀꯤ ꯑꯃꯠꯇ ꯍꯥꯠꯈꯤꯕ ꯂꯩꯇꯦ꯫ ꯀꯨꯀꯤꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯅ ꯀꯜꯂꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯈꯨꯜ ꯉꯥꯛꯄ ꯆꯍꯤ 19ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ 3ꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯦꯜ ꯈꯨꯠ ꯊꯥꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯃꯊꯛꯇ ꯈꯨꯠ ꯐꯥꯎꯕ ꯊꯥꯔꯛꯇ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯀꯜꯂꯒ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯥꯈꯤꯕ 3 ꯑꯗꯨꯁꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯁꯃꯤꯁ ꯇꯧꯗ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡ ꯀꯌꯥꯝ ꯐꯥꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯅꯨꯄꯤ ꯀꯌꯥꯅ ꯊꯥꯡ ꯄꯥꯏꯔꯒ ꯁꯣꯔꯣꯛꯇ ꯆꯪꯂꯛꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯍꯧꯖꯤꯛꯅ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯎꯂꯧ ꯁꯥꯖꯣꯔꯗ ꯂꯩꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯛꯈꯤꯕ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗꯒꯤ ꯑꯍꯣꯡꯁꯥꯡꯕꯝ ꯏꯅꯥꯎꯕꯤ ꯆꯍꯤ 24 ꯑꯄꯣꯛꯄ ꯑꯦꯀꯦꯟꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤ ꯎꯂꯧ ꯁꯥꯖꯣꯔ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯉꯁꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯊꯣꯡꯅꯥꯎꯖꯝ ꯕꯤꯖꯦꯟ ꯑꯃꯗꯤ ꯑꯇꯩ ꯊꯧꯃꯤꯁꯤꯡꯅꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ IDPꯁꯤꯡꯅ ꯏꯅꯥꯎꯕꯤꯅ ꯂꯩꯈꯤꯗꯕꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯥꯟꯇꯣꯁꯕꯜꯗ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯃ, ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯔꯣꯀꯦꯠ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯃ ꯐꯪꯂꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯕꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯐꯝ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯟꯇꯣꯁꯕꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯏ ꯂꯝꯊꯣꯛꯄ ꯃꯅꯥꯛꯇ ꯄꯣꯝꯄꯤ ꯃꯣꯔꯇꯥꯔ ꯑꯃ, ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯔꯣꯀꯦꯠ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯃ, ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯔꯣꯀꯦꯠ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯃꯍꯥꯕꯔꯤ ꯑꯦꯔꯤꯌꯥꯗ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯂꯩꯔꯝꯂꯤꯕ ꯄꯣꯝꯄꯤ ꯃꯣꯔꯇꯥꯔ ꯑꯃꯗꯤ ꯔꯣꯀꯦꯠ ꯃꯣꯔꯇꯥꯔ ꯁꯦꯜꯁꯤꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯆꯞ ꯆꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫